ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV की टेस्ट ऑफ कार्टून की महाव मेंग ताबिरुसु हम तरांग चरी मरोय नंगसी इम्फाल फोंगो पाव सेसेंग की कार्टून सिंगदा कार्टून निसिना करी हाइनंग लिबा करी फोनोंग लिबा करी वखल खदंग लिबा हाइबदु मियाम द सदोंग थमजबा अदुमा प्रोग्राम नि अया हम द लोकसगे सांगा एक्सप्रेस की ओंथोकपनिदा हारिबा कार्टून सिदि येंगबियु याम फजबा अखोइनी ममानबी नि वरी सानबा अदुगा तुंगदगी मपाना येंगबा अदुगा हाइबा वरी दना देदा ममानबी बिना ये लाओ हिंचाबी कइनो अदुकिन कुइना के दुबो अदुकिन के खरे हाइबा अदा माना खुमे के दबे याब्रो मंत्री नहा ममित ngawo mayam ama laktौरिबनि निने अन हाइबा आदा याम के ममानबी सिना हाइबा याम कुइ मले के बदो लाओ चलसि थियेंगे हाइना हाइबनि अदेदा फंक्शन नम यावगदबनि मैंने चत्तोइसे अदेदा के दबे याब्रो मंत्री नहा ममित ngawo mayam laktौरिबनि ने अदेदा तुंगदगी मपासने नंग सुदा सा तारामदगी हौरेदना हाइदने दना सैदा कोई मंत्री की इशू मैम करी करी थोके स्टेज अने याम सेंगना हाइबदगसु मैम लोइन खंगदरा वफमनी कमायना तौबा ममान करी थोकेबा हंदक करी थोकेबा अदु यामना अदुना स्वाइसिदसु मैम सिगी सुमाइनगा लैनरब्रा अंगांग सिंगसि गायनको खन्नबा अदु फावबा अदुदा मसाई कार्टूनिस्टना खलकपा माय वखलोंदु सिदा फोंदोरकपनी अना साइसिदा यामना फजबा हाइतारे लाओ हिंचाबी कइनो थोना कुइना केखरे हाइबा अदुदा माना फंक्शन जाउदुनी अखोइगी गमसा अखोइगी लेंगान अमसु याली अदुदा इलेक्शन की करीगी ओइगदबा माले फंक्शन नत्रगा अखोइ स्पोर्ट्स से उलिबा सिनसे देदा केदबा याब्रो मंत्री नहा ममित ngawo मयाम लाक्तौरिबनी नंगसुदा सा तारामदाई की हौरेदना न मपासना तुंगदगी सोलगबदुनी अदुना वान थोक लेबा कार्टूनी थमजगे मथंगदा लेबसिना कोइ सना लेबाकी लोरेदना हाइबसिनी लोरेदना हाइबा कार्टून सिदि येंबियो कोइ ममागा मचा वरी सानबनी अदेदा ममासिना हाइबा हा अमोर फाकोल मयाम थोंगलरेबा मदुना करंबा आर्मीनोने कीरेदा हाइबा हंजे खंगजदबदा ममादुना हाइबा मचाना पा ओ इमा आर्मी नतिये मसिदि उचेकनिदा ना खोइ अमोर फाकोल सि अमा तांगबा ममांगसु खोइ कनो नप्तना लमक्यादा करी पाइरिगे ना खोइ येंग मखंगिबा मागी मतम सिजल लाकपा तमेंगलोंगदा अदुगी मैम फजबा उचेक मखल अमा तांगसेलाबा अदुगी मतमदुनी अदेदा हेक्ट पनबदो हेक्ट अखोइगी मिपाइ थबाइ बाइ तारे आर्मी गाइन पलबा अमोर काना फालकोल अमोर फालकोल मैम थोंगलरे हाइदुदा मदुना करंबा आर्मी नोने हकीरेदा हाइबनेदा मसाना पानिमा अदु आर्मी नते मसिदि उचेक निदा ना हाइबा अदु खरजु नोकचु नोकनिंगनबा अदुगा मैम सी अखोइ दम मिपाइनरगा लैबा चंगखिबा 60,000 के अबब तलेदो कदाइदा लैगरगे कमाइ लैगरगे से कोइ खंगद्रे अदुना जी तोआन तोआनबा आउटस्कट सिंगदा पेरिफेरीदा को स्कूल क्यादा लैसनबा कॉलेज क्यादा लैसनबा लाइलाइसु तमदबा ओनली वैली एरिया खरा दुगा खोगी प्रॉब्लम लैतबा जगह खरा सिदेदा खोइ तौबगी ममीदुनी हजि लाइक तंबा हौरिसिसु अदुना लाइक तंबसिसु कोइ खुदो हेक चाद्रेदि अमु इरांग लेदि अमु सुति थादोपि अमु तौबनी अना सुमगी पाखतपा लैबा अदुना आर्मी मैम चंगसेलकपा अदुगा आर्मी उइदा अदुम पाखतना लैबगी मोंगदो उलकपा कार्टून ने थमजगे मथंग लैसिना कोइ पुंगना पुंगी बालुए हाइबसिनी अदुदा मते मनाउसु वरी सानबनी अमसिना एमएलए मंत्री नि माइ निपिसिना हाइरे खबर दैत गांगिबो चेरिबो मैमसु उबसिदा मान हाइरे खबर गसे पागदबो तल्ले हे बहुत का मत लेपिरनु ना हजिक चैबा एमएलए मंत्री करी तौदे कमाइन तौगे दि ममांगदा कोइ पुंग झाल तौरगा मांगरे ने थीब चटपा मैम कोइ प्रजा सिंगी पेंदबगी प्रोटेस्ट मैम
ꯈꯣꯜꯂꯥꯎ ꯌꯥꯅꯤꯡꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯤ ꯈꯕꯔꯗ ꯏꯔꯛꯄꯁꯤꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅꯀꯣ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯕꯔꯒꯁꯦ ꯄꯥꯒꯗꯕ ꯇꯜꯂꯦ ꯚꯣꯠꯀ ꯑꯝꯇ ꯂꯦꯞꯄꯤꯔꯅꯨꯅ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯩ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯋꯥꯅꯤ ꯗꯦꯜꯂꯤꯗꯒꯗꯤꯀꯣ ꯍꯦꯛ ꯌꯧꯕꯒ ꯁꯥꯔꯒ ꯖꯤꯒ ꯉꯥꯛꯇꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯌꯧꯔꯀꯥꯟꯗꯤ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯥꯛꯑꯁꯨ ꯁꯔ ꯑꯗꯨꯒ ꯖꯤꯑꯅ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯄ ꯅꯪ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯗꯦꯜꯂꯤ ꯌꯧꯔꯗꯤꯅꯦ ꯍꯦꯛꯇ ꯁꯥꯔꯒ ꯖꯤꯒꯅ ꯋꯥꯏ ꯆꯥꯏꯕꯅꯤ ꯃꯗꯨꯒꯤ ꯈꯨꯅꯨꯡ ꯑꯣꯏꯗꯨꯅꯤ ꯁꯥꯔ ꯀꯧꯔꯛꯄ ꯖꯤ ꯀꯧꯕꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯒ ꯖꯤꯒ ꯇꯧꯔꯤꯉꯩꯗ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯡꯇꯥꯏ ꯇꯥꯏꯕ ꯃꯌꯥꯝ ꯑꯃ ꯎꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯃꯛꯄ ꯌꯦꯛꯂꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯍꯨꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯍꯜ ꯑꯅꯤꯈꯛ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃꯒ ꯑꯍꯜ ꯑꯃ ꯀꯔꯤꯒꯤꯅꯣ ꯈꯖꯤꯛꯇꯪ ꯊꯥꯖꯤꯟꯅꯧ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯧꯁꯤꯟꯅꯧ ꯍꯥꯏꯕꯅꯤ ꯑꯗꯩꯗ ꯄꯥꯎ ꯐꯥꯎꯒꯗꯣꯏ ꯋꯥꯅꯤ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯁꯤ ꯐꯨꯝ ꯑꯃ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯥꯗꯅ ꯁꯦꯡꯅ ꯍꯥꯏꯕꯤꯗꯦꯗꯣꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯤꯗꯤ ꯈꯪꯕꯗ ꯈꯔ ꯑꯗꯨꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯂꯣꯠꯂꯒ ꯐꯨꯝꯕꯒ ꯑꯗꯨꯅ ꯆꯞ ꯆꯥ ꯇꯧꯕꯗꯤ ꯏꯁꯨꯁꯤ ꯇꯧꯁꯤꯟꯅꯧ ꯍꯥꯏꯔꯒ ꯅꯪꯅ ꯇꯁꯦꯡꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯄꯣꯠꯅꯤ ꯀꯗꯥꯏꯗ ꯇꯧꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯅꯣ ꯁꯤ ꯋꯥꯔꯤꯁꯤꯃꯗꯤ ꯑꯩꯅ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯈꯖꯤꯛꯇꯪ ꯊꯥꯖꯤꯟꯅꯧ ꯍꯥꯏꯔꯒꯅ ꯇꯥꯗꯅꯗꯤ ꯁꯦꯡꯅ ꯍꯥꯏꯗꯦ ꯇꯁꯦꯡꯅ ꯇꯧꯁꯤꯟꯅꯧ ꯍꯥꯏꯔꯒꯅ ꯑꯁꯦꯡꯕꯒꯤ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯔꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯃꯗꯨ ꯀꯔꯤ ꯃꯇꯥꯡꯅꯣ ꯁꯤꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯈꯟꯕꯗ ꯂꯥꯝꯖꯟꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯅꯦꯅ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦꯍꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯐꯤꯂꯝꯒꯤ ꯁꯤꯟꯒꯤ ꯇꯥꯏꯞ ꯇꯧꯔꯤꯗꯨꯅꯤ ꯅꯨꯄꯥꯁꯤꯅ ꯐꯖꯅ ꯆꯨꯔꯨꯞꯀ ꯊꯛꯑꯒ ꯇꯦꯕꯜꯁꯤꯗ ꯃꯈꯣꯡꯒ ꯊꯥꯡꯒꯠꯂꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯂꯥꯛꯑꯒ ꯄꯥꯛꯊꯔꯒ ꯈꯨꯔꯨꯝꯃꯕꯅꯤ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯁꯦ ꯁꯛꯇꯤ ꯄꯥꯝꯂꯛꯇ꯭ꯔꯕ ꯀꯩꯅꯣ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒꯗꯤ ꯏꯃꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅꯤ ꯕꯅꯥꯟꯁꯤ ꯈꯔ ꯂꯟꯒꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯁꯤꯗꯅ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯅ ꯁꯦꯜ ꯌꯥꯎꯗꯨꯅ ꯁꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯁꯤꯡꯁꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯤꯈꯥꯎꯒ ꯊꯝꯕ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯅꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯃꯛꯇꯗꯤ ꯃꯗꯨ ꯌꯥꯝ ꯀꯟꯅ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒ ꯇꯧꯔꯤꯁꯤꯗꯤ ꯆꯥꯎꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯦꯁ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯃꯇꯝꯁꯤꯗꯩꯗ ꯄꯩꯁꯥꯁꯦ ꯇꯥꯅ ꯊꯥꯗꯔꯀꯥꯟꯗ ꯍꯌꯦꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯃ ꯌꯦꯛꯑꯀꯥꯟꯗ ꯁꯤ ꯆꯨꯔꯨꯞꯀ ꯆꯤꯡꯉꯒ ꯐꯩꯅ ꯆꯤꯡꯉꯒ ꯁꯤ ꯈꯣꯡꯒ ꯊꯥꯡꯒꯠꯂꯒ ꯈꯣꯡꯎꯞꯀ ꯌꯦꯡꯕꯤꯌꯣ ꯃꯥꯏ ꯃꯈꯣꯡꯁꯤꯗ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯎꯍꯜꯂꯤꯁꯤ ꯑꯗꯨꯅ ꯈꯣꯏꯔꯝꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯁꯦꯜ ꯌꯥꯎꯗꯅ ꯁꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯕꯨꯡꯉꯣꯅ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯐꯖꯕ ꯄꯣꯠꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯌꯥꯝꯅ ꯁꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯥꯗꯔꯒ ꯚꯣꯠ ꯂꯦꯞꯍꯜꯂꯒ ꯍꯌꯦꯡ ꯀꯥꯔꯛꯑ ꯃꯇꯝꯗꯨꯗꯗꯤ ꯑꯦꯅꯤ ꯁ꯭ꯀꯤꯝ ꯂꯥꯛꯄ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯄꯁꯤꯡꯁꯤ ꯉꯁꯥꯏ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯃꯤꯗꯨꯗ ꯄꯤꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯕ ꯐꯪꯉꯤ ꯈꯔꯁꯨ ꯑꯗꯨم ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯪꯕ ꯄꯥꯎꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯎꯠꯂꯤꯕꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯁꯤ ꯅꯨꯄꯤꯒꯤ ꯏꯁꯨꯁꯤ ꯌꯥꯝ ꯇꯧꯋꯦ ꯉꯁꯥꯏꯁꯤ ꯅꯨꯄꯤ ꯃꯆꯥꯅꯤꯗꯨꯅꯤ ꯌꯥꯝ ꯀꯦꯔꯒ ꯐꯪꯁꯟ ꯌꯥꯎꯕ ꯊꯣꯛꯄꯗꯣ ꯃꯟꯇ꯭ꯔꯤ ꯅꯍꯥ ꯃꯃꯤꯠ ꯉꯥꯎꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤꯅꯦꯅ ꯑꯁꯤꯗꯁꯨ ꯇꯧꯔꯤꯁꯤꯅ ꯃꯟꯇ꯭ꯔꯤꯁꯦ ꯈꯕꯔ ꯄꯥꯔ ꯂꯩꯔꯦ ꯑꯗꯨꯗ ꯑꯃ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯊꯣꯡꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯕꯅꯦ ꯑꯩꯁꯦ ꯑꯇꯣꯝꯕꯤꯔꯅ ꯈꯟꯖꯔꯨꯕꯅꯦ ꯑꯗꯨꯒ ꯌꯥꯏꯃ ꯑꯣꯏꯔꯝꯂꯦꯅ ꯍꯥꯏꯗꯤ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯏꯅ ꯈꯟꯅꯕ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯗꯒꯤ ꯑꯇꯣꯝꯕꯤꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯑꯗꯨꯝ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅ ꯁꯤꯝꯕꯣꯂꯥꯏꯁ ꯇꯧꯕꯒꯤ ꯄꯣꯠꯁꯨ ꯂꯩ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯌꯥꯎꯏ ꯑꯍꯟꯒꯤ ꯃꯆꯥꯁꯤꯡ ꯂꯨꯅ ꯇꯧꯕ ꯑꯗꯒꯤ ꯑꯍꯟ ꯂꯩꯈꯤꯗꯕꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯑꯗꯒꯤ ꯑꯍꯜ ꯂꯩꯔꯤꯉꯩꯗ ꯑꯣꯏꯕ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯟꯕ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯅ ꯃꯥꯗꯤ ꯄꯦꯟꯖꯔꯕ ꯅꯨꯡꯉꯥꯏꯖꯔꯨꯕꯗꯨꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯖꯔꯦꯅ ꯑꯗꯨꯒ ꯑꯩꯁꯦ ꯑꯇꯣꯝꯕꯤꯔꯅ ꯈꯟꯖꯔꯨꯕꯅꯦ ꯑꯗꯨꯒ ꯌꯥꯏꯃ ꯑꯣꯏꯔꯝꯂꯦꯅ ꯃꯥꯏ ꯃꯈꯥꯗ ꯁꯨꯝ ꯂꯩꯔꯝꯕꯗꯣ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯇꯣꯝꯕꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯨꯅ ꯇꯧꯕ ꯃꯄꯨꯔꯣꯏꯕꯅ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅꯁꯨ ꯐꯤꯂꯝꯗ ꯀꯔꯤꯗ ꯃꯌꯥꯝꯁꯦ ꯁꯤꯝꯕꯣꯂꯥꯏꯁ ꯇꯧꯕ ꯍꯣꯠꯅꯕ ꯃꯥꯏ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯗꯨꯅꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯁꯨ ꯐꯕ ꯂꯩ ꯑꯇꯣꯝꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯃꯆꯦ ꯂꯩꯈꯤꯗꯕ ꯃꯆꯦꯅ ꯑꯩꯈꯣꯏ ꯄꯣꯛꯑꯝꯕ ꯃꯆꯥꯁꯤꯡ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯥꯎꯅꯨꯄꯤꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯇꯁꯦꯡꯅ ꯑꯗꯨꯝ ꯃꯄꯥꯒꯨꯝꯕ ꯆꯍꯤ 30ꯒ ꯍꯟꯕꯗꯨꯗ ꯑꯗꯨꯝ ꯑꯇꯣꯝꯕꯤ ꯑꯣꯏꯅꯕꯒꯤ ꯄꯣꯠ ꯂꯩꯕ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯅꯍꯥ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯅꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯂꯥꯡꯕꯁꯨ ꯄꯥꯝꯃꯛꯄ ꯃꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯃꯁꯤ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ
Manipur sum khraga Europe mong ni adugi leiba mayam du utna ba honara kodunina aisia tombi ore na maharau zarubni aduga yai mo oil rembani amaga ung lerembado adugi wafam ne matang da leisina koi People's Chronicle ki ne People's Chronicle Thursday theateries na sidiam nungai pone koi winter changak bagi rang na ni khraga ing ba hore aing ji phaju ka sub tradi dom nungalam dai se phaju ka sub tradi ing bagi matam jo ra abne da mana chang thong thong na mai na pa ju phami al haibani now this winter Yongsak will be a huge target in the market ana ajdi Yongsak ki se maramai na koi sing dagi lak pa yaroi da ba ponama koi udori ari sona kanda barmaram dagi kamai purakani lambi si koi thalaga leibna na Yongsak se achauba target amoi ni koi Yongsak si cha da ba siam tange Manipur da Yongsak ki mahau sidi myam ling khangani cha da ba kang ni khangroi singju ki mahau iromba ki mahau kangou ki mahau yamna leigre Yongsak ki sinabam adagi se sagem pom da thak pa da Yongsak si yamna pamna ba season matam se da hek ta mayam si dum adu hadakti irang thokhi da maram mar kanda kadom dagi purakani mayam chu champurom dagi kangpopi di kari di morerum dagi mayam lakpa morerum faru porko mayam du kamain taw dagi adu anyhow taw da nu pudi pusinara kani kadai ni by hook or by crook taw na dum pusanak pu yaw ni na Yongsak si kamain taw dagi mana na we predict taw ni Yongsak si it's a big target huge target in the market ana achagu oine si sumsu sumdoi ne tang cham tang doi ne na khali ana adunga sigi di hadum ba ELITETV gi test of cartoon gi mahau matang asoi solution jere meng tabiri bu singbo amuka na khuram jabga loina kaini ne bethang ne jeri pine birasi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan on lawba yabagi khudong chaba pizare Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Manganbigano ngasi mag-contact tawbirau terms and conditions apply